Bismillahirrahmanirrahim. Alhamdulillah Rabbil Alamin. Hꯧzik chaliba Muharramgi tik magul leiraba tha asida tahogudaba yamna kaanaba amal ama lei madudi kanagumana tha asigi manungda ini matam amada Bismillahirrahmanirrahim haiba wahai ase Arabic mayekna Arabic na haba tare karigumba chamaga trahum doirak che amada iraga madubu thupsillaga matam khudimakta isaga loinaba yawa mafam amada purse gumbada natragana komos gumba amada hapsillaga oiba taragasu karigumba matam khudimakta isaga loinaba taragadi mathangi Muharramgi thairoktriba fawba Allah tabaraka taala na awaba paresani nungaitaba thokhaningdaba thodok nungaitaba thodok kaya punnamaktage Allah tabaraka taala na hifazat tawbigani senabigani amasung magi mung manung gi awada pa lehanbiroi Allah tabaraka taala na amasung mahakirisak marang kahenbigani yamna kanaba mali masi hadith amsung Quran yo famudinate changyeng leiraba mujarrab oiraba dugumlaba khoigi akabirin singya malne aduni khoisu sigi amalase ambata ga inshallah taala tawsi miyoi kya amada masigi kanaba leikraba dugumla wafamni adugani so wafam mana khoi khudingmak yumda changma matamda hanbada salam tawba adiduga ani sobada darut any darut ama sana faba darut ama sangboy bitaraga aten boy bitaraga so adu sonba adu matungda suratul ikhlas abdi kullu Allahu ahad si sonba salam ahan batauba adu matunga darut sharif adu matungda suratul ikhlas kullu Allahu ahad abdi assalamu alaikum wassalatu wassalamu ala rasulillah sallallahu alaihi wasallam kullu Allahu ahad Allahu samad lam yalid wa lam yulad wa lam yakul lahu kufuwan ahad sahaba masigi Dua si karigumba sonba sizinaba taraga inshallah taala imong manungdo barkat leiba awana de kai thokpa dugumlaba rizak marang kaiba watapa tabibung haibda Allah tabaraka taala no henbigani aduna sigi tenba mal singsi khoi khudingmak yamna kana ba malne amal tawnanga ge thabok ino onthok pangam nanga ge khoi khal thaminasi